मैम ngasi videos di aina mafam amada famna sale je kamai tangdage habi matangdani sale tanbagi option मैम am lei adu aina ngasi मैम da share tawjagadoi pot asidi trading tawraga paisa tanbagi matangdani ado trading tawraga paisa tanbasi matangda ai already video am di semjagrabni da aina semjagi video da haijagi buduni trading haibse phajana tamdragadi hekta pisa tan ba yaba nate phajana tamba ma changiena aina mamangi video da haijagi budu mafam amada chatlaga tambagi aina pisa thira tambagi matang dani ado ngasi aina haijadu idi free da trading gi basic ideas मैम aduga aina pisa tan ba hobe yana bagi fau takpa adugumba YouTube channel amagi matang da ai मैम da share tawjaramge channel dui mamingna power of stock kawi ado mahakna adu da yari ba YouTuber na phajana detail oina ngasai stock keno akhoi option buying na kaino option selling na kaino re karam kanda market tagi exit tawgani karam kanda entry tawgani adagi di market sida sangba kanda psychology kai oibham thoi money management everything magi nungti gi video thagat pani adaida nongmada kanaba मैम ama yaubane ba my videos dago ai मैम da soi ai मैम adu video da trading tawge na khanbiragadi free da tamba yabagi option mai du da lei adu मैम adu da sangaga ai soi na yenghanjaningi ai ngasi mai matang da hai je kaigino haidi magi video मैम yengapasi da mana ngasi se giveaway ma tawgani na hai 50 laptop giveaway tawni hai ai ma bu yam thajai yebo aduna ma torok pe ai aduna ai मैम da su sigi kanabasi मैम su loho saigi laptop thing do phangninga di magi video recent videos amada yaubani google gi form ma yaubani adu mention biro aduda hangi bo question मैम do khumbiro ilai lai question ngaktani market se 90 degree da upside chat pe abra habna chingbo ko si yade ko adum market se upside chat ke haga di slow and steady chat kani habna chingbo ko adu market se egumba sharp fall am laga di combine torga recover to we habna chingba adum bo question macha ne bo w pattern form torga mana ta ko ne w pattern form torga mathak ta mu recover reverse chat pe yai have je chumba price action ni matang da su takpa adu maina मैम ma ta basic macha मैम amogo asini मैम ado मैम soidana मैम ju changaga yengbiyo मैम hujiki giveaway je participate tawge hagadi ngasai question answer do khumbadang natana video ma upload taw darkar leiboko Facebook to egera Instagram to egera YouTube to egera aduga #power of stock review na haraga adugi video dugi damakta ne ngasi मैम da si video semi ji jugo मैम ju daw yengbiyo sembiyo aduga ngasi ai gi si setup si da seasonary ba ai gi mic si gi matang da khangning ba lega jo ai description da link hapomge Amazon gi ko aduga ring light am ju season ai adu ju link hapsaram ge aduga karam camera no ai ngasi season ai je have ju ai adu su description da hapsaram ge loi check out to biro मैम ngasi video je kanai natra kana de soidna comment da haibiramu ngasi khudakta dum comment hairapodi khangoi du ngasai gi power of stock hai YouTube channel du changa go thama gumba मैम my video sing ge phadana yengbiyo aro kitang stock market haije kaino haibagi basic idea basic knowledge to atopa mafam amada pisa thiraga chatpe mohta mai degi free da tamba soidna phangani nei khale ari मैम si video ta si losin jarge bye bye kaina haijaga dawdi aina hoji recommend tore YouTube channel amari recommend tore stock market si da kamai tawbuno haije takpi banu pa amako adubu stock market si da changage na lepagadi ko hana phajana haitragadi changbiganu ai hoji so mu remind tawjini phajana haire ai phajana haire sidaiji ai paisa tan ba hairani na khale ne adu kan da ju market sida paisa ja hack initial changba kan da di maximum 5000 sidai hena half ta bida sanabe ai